ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯁꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯏ꯫ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯌꯥꯗꯕ ꯅꯣꯡꯃꯇ ꯐꯥꯎꯕ ꯌꯥꯎꯈꯤꯗꯦ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯃꯤꯠ ꯌꯥꯝꯕ, ꯊꯃꯣꯏ ꯀꯟꯕꯗꯤ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯑꯩꯅ ꯂꯩꯔꯨꯒꯗꯕ ꯅꯨꯄꯥꯗꯨ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯖꯕ ꯈꯛꯅꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯈꯔꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯕꯛ ꯇꯧꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯐꯕ ꯌꯥꯎꯔꯒꯅ ꯑꯐꯕꯔꯣꯝꯗ ꯊꯥꯒꯠꯄ, ꯐꯠꯇꯕ ꯌꯥꯎꯔꯒꯅ ꯅꯨꯄꯤ ꯃꯈꯩꯕꯨ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯈꯥꯛꯇꯅ ꯆꯦꯟꯊꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯇꯨꯁꯣꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯅꯤ ꯈꯟꯕꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯐꯕ ꯅꯨꯄꯥ ꯈꯟꯕ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯀꯤꯗꯤ ꯇꯉꯥꯏꯐꯗꯕ ꯑꯃꯃꯝꯅꯤ꯫ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯁꯅꯨ, ꯆꯍꯤ ꯀꯌꯥ ꯂꯤꯁꯤꯡ ꯅꯨꯡꯁꯤꯅꯕ ꯑꯣꯏꯁꯅꯨ, ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯨꯄꯥꯁꯤꯡꯁꯨ ꯑꯗꯨꯃꯉꯥꯏ ꯃꯥꯒꯤ ꯑꯔꯣꯠꯄ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯅꯗꯦ꯫ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝꯗ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯑꯀꯟꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯐꯨꯕ, ꯑꯣꯠꯄ ꯅꯩꯕ, ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯅꯨꯄꯥꯗꯤ ꯅꯨꯄꯤ ꯑꯇꯩ ꯑꯇꯣꯞꯄ ꯊꯤꯒꯦ ꯍꯥꯏꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯅꯨꯄꯤ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯑꯗꯨꯃꯛ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤꯅ ꯑꯩꯅ ꯉꯁꯤ ꯂꯩꯔꯛꯄꯁꯤ ꯐꯥꯎꯕꯗ ꯑꯋꯥꯅ ꯇꯥꯕꯁꯤ ꯅꯨꯄꯤ ꯉꯥꯛꯇꯅ ꯑꯌꯥꯝꯕ ꯑꯣꯏ꯫ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯤꯔꯥꯏꯕꯤꯔꯝꯂꯦ, ꯀꯥꯏꯅꯔꯒ ꯊꯂꯝꯂꯦ, ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ ꯍꯥꯏꯔꯒ ꯆꯠꯈꯤꯕ ꯑꯁꯤ ꯇꯥꯕ ꯀꯨꯏꯗ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤ ꯑꯩꯈꯣꯏꯅꯁꯨ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ, ꯅꯨꯄꯤꯕꯨ ꯅꯣꯛꯅꯕꯤꯕ, ꯅꯨꯄꯤꯅ ꯅꯨꯄꯤꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯕ ꯑꯁꯤ ꯂꯦꯞꯄꯤꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯆꯩꯅꯥꯁꯤꯡ ꯑꯁꯤ ꯈꯪꯕꯤꯗꯨꯅ ꯅꯨꯄꯤꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯅꯨꯄꯤꯁꯤꯡꯅ ꯇꯨꯁꯣꯟꯅꯅ ꯍꯤꯡꯂꯤꯕ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯩ ꯏꯁꯥꯃꯛꯇ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ, ꯊꯦꯡꯅꯖꯔꯤꯕ, ꯍꯧꯖꯤꯛꯃꯛ ꯃꯥꯌꯣꯛꯅꯖꯔꯤꯕ ꯇꯁꯦꯡꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯄꯦꯟꯗꯕ ꯀꯌꯥ ꯑꯁꯤꯅ ꯍꯦꯟꯃꯟꯕꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯐꯣꯡꯗꯣꯛꯂꯒ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯕꯅꯤ꯫ ꯃꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯂꯩꯁꯥꯔꯤꯉꯩ, ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗꯗꯤ ꯐꯠꯇꯕ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯍꯩꯅꯕꯤ, ꯅꯨꯄꯤꯗ ꯀꯔꯝꯃꯥꯏꯅ ꯍꯥꯏꯒꯅꯤ, ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕ ꯂꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯕ, ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯒꯗꯕ, ꯑꯗꯨ ꯉꯛꯇꯅꯤ ꯃꯈꯣꯏꯅ ꯎꯠꯊꯣꯛꯀꯗꯧꯔꯤꯕꯁꯤ꯫ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯅ ꯀꯔꯤ ꯇꯧꯏ, ꯀꯩꯗꯧꯔꯤ, ꯀꯗꯥꯏꯗ ꯆꯠꯂꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯣꯕꯥꯏꯜꯒꯤ ꯖꯨꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒ ꯊꯥꯏꯅꯉꯥꯏꯒꯤꯒ ꯍꯥꯏꯅꯔꯨꯔꯕꯗꯤ ꯃꯇꯝꯗꯨꯒꯤ ꯔꯣꯃꯥꯟꯁꯇꯨꯅ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯛꯇ ꯅꯠꯇꯦ, ꯃꯥ ꯈꯛꯇ ꯅꯠꯇꯦ, ꯈꯨꯗꯤꯡꯃꯛꯅꯤ꯫ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯁꯨ ꯂꯩ ꯍꯥꯏꯖꯤꯟꯕꯤ, ꯎꯔꯔꯣꯏ ꯈꯪꯂꯔꯣꯏ ꯃꯇꯥꯒꯨꯝꯅ ꯍꯥꯏꯅꯤꯡꯕ, ꯇꯧꯅꯤꯡꯕ ꯉꯥꯛꯇꯅꯤ ꯇꯧꯔꯤꯕ ꯑꯁꯤ꯫ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ 5 ꯀꯣꯏꯔꯕꯁꯨ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯣꯏꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯗꯅ ꯅꯨꯄꯥꯁꯤꯡꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯎꯟꯅꯕ, ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯇꯁꯦꯡꯅ ꯈꯪꯉꯤ, ꯑꯩꯕꯨꯇ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯥꯜꯂꯤ꯫ ꯉꯥꯡꯊꯣꯛ ꯁꯛꯇꯣꯛꯔꯛꯄ ꯃꯇꯝꯗꯁꯨ ꯍꯌꯦꯡꯋꯥꯏ ꯂꯧꯅ ꯂꯩꯅꯔꯒ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ, ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗꯕ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯃꯤꯁꯦ ꯂꯩꯕ ꯖꯥꯠꯅꯤ꯫ ꯌꯥꯝꯅ ꯁꯥꯊꯤꯈ꯭ꯔꯕꯗꯤ ꯋꯥ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯗ ꯏꯪ ꯇꯞꯄ ꯃꯥꯜꯂꯒ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯕꯁꯨ ꯅꯨꯄꯤꯗ ꯅꯠꯇꯦ, ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯂꯩꯕ ꯖꯥꯠꯅꯤ꯫ ꯅꯨꯄꯤ ꯃꯁꯥꯅꯗꯤ ꯈꯪꯗꯕꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯥꯃꯨꯛ ꯐꯠꯇꯕ, ꯃꯥꯃꯨꯛ ꯇꯨꯀꯠꯆꯕ ꯅꯨꯄꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯝꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯈꯪꯂꯛꯄꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅꯃꯛ ꯂꯨꯏ꯫ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯤ ꯆꯍꯤ ꯈꯔ ꯈꯛꯇꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯒꯗꯧꯔꯤꯕꯗꯤ ꯑꯩꯒꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯑꯗꯣꯝꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯁꯦꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒ ꯊꯤꯕꯤꯌꯨ꯫ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅ ꯆꯣꯆꯥ ꯇꯧꯔꯒ ꯑꯄꯥꯝꯗ ꯈꯟꯗꯅ
ꯅꯨꯡꯁꯤꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯋꯥꯒꯗꯕꯗꯨ ꯎꯗꯅ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯑꯄꯥꯝꯕ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯋꯥꯗꯨꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯅꯗꯦ꯫ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯆꯩꯅꯥ ꯗꯁꯥ ꯑꯁꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯒꯤ ꯃꯐꯝꯗ ꯇꯥꯍꯟꯅꯤꯡꯗꯕꯗꯒꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯈꯠꯆꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯃꯌꯥꯝꯁꯨ ꯃꯤꯠꯃꯥꯏ ꯄꯥꯡꯕ ꯄꯤꯀꯞ ꯊꯣꯛꯄ ꯑꯣꯏꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯏꯕꯥꯅꯤꯁꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯂꯦ꯫ ꯅꯨꯡꯁꯤꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯩꯉꯣꯟꯗ ꯎꯠꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯏ꯫ ꯎꯅꯕꯗ ꯑꯣꯏꯔꯁꯨ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯕꯨ ꯑꯣꯏꯔꯁꯨ ꯃꯈꯣꯟ ꯃꯋꯥ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯉꯥꯡꯏ꯫ ꯌꯥꯝꯅ ꯏꯪ ꯇꯞꯄ, ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯒꯗꯕ, ꯕꯦꯕꯥꯔ ꯂꯩꯕ ꯃꯤꯁꯨ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯍꯦꯛ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗꯁꯨ ꯃꯁꯛꯁꯦ ꯃꯤꯉꯝꯂꯣꯏꯗꯕꯁꯨ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯑꯗꯨꯅꯁꯨ ꯑꯩꯅ ꯃꯥꯒꯤ ꯃꯁꯛꯁꯦ ꯎꯔꯒ ꯅꯨꯡꯁꯤꯕꯁꯨ ꯑꯗꯨꯃꯛ ꯍꯦꯟꯈꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩ ꯌꯥꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯗꯤ ꯍꯛꯆꯥꯡ ꯁꯣꯛꯅꯗ꯭ꯔꯕꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯀꯧꯗꯦ꯫ ꯇꯁꯦꯡꯅꯅ ꯂꯤꯅꯤ ꯍꯥꯏꯅ ꯂꯤꯔꯕꯗꯤ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯕꯁꯨ ꯄꯥꯝꯖꯩ꯫ ꯑꯗꯨꯅ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯒꯦꯔꯥ, ꯅꯨꯡꯁꯤꯗꯦꯕꯨ ꯍꯥꯏꯒꯦꯔꯥ, ꯅꯝꯊꯥꯛ ꯇꯧꯔꯤꯕꯅꯤꯕꯨ ꯍꯥꯏꯒꯦꯔꯥ,ꯏꯁꯥꯒꯤ ꯏज्ꯖꯠ ꯑꯗꯨ ꯑꯩꯅ ꯂꯩꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯄꯤꯕ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯗꯁꯨ ꯄꯤꯕꯤꯒꯅꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯖꯔꯝꯒꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯂꯦꯝꯕ, ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯒꯗꯕ ꯃꯥꯟꯕ ꯇayꯤꯡꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯩꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯗꯨꯅ ꯑꯩꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨ ꯄꯤꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯩꯁꯥꯔꯤꯉꯩꯗ ꯏꯕꯥꯅꯤ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯅꯈꯤꯕ ꯑꯗꯨꯅ ꯑꯩꯁꯨ ꯀꯤꯖꯕꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯂꯨꯍꯣꯡꯗꯕꯤꯗ ꯏꯕꯥꯅꯤꯃꯛ ꯂꯩꯔꯝꯃꯤ꯫ ꯀꯤꯕ ꯁꯨꯝ ꯍꯦꯜꯂꯛꯄꯗꯒꯤ ꯏꯁꯥꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯨꯔꯕꯅꯤꯅ ꯋꯥꯈꯜꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕ ꯑꯗꯨꯃꯛ ꯍꯧꯔꯛꯏ꯫ ꯁꯣꯏꯕꯗꯒꯤ ꯏꯁꯥ ꯏꯊꯟꯇꯅ ꯐꯥꯎꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯎꯈꯤꯒꯗꯕꯁꯨ ꯍꯦꯛꯇ ꯃꯥꯟꯖꯩ, ꯌꯥꯎꯒꯦ ꯍꯥꯏꯗꯨꯅꯁꯨ ꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯁꯣꯏꯒꯗꯕ ꯀꯌꯥ ꯂꯥꯛꯄꯁꯤꯗꯒꯤ ꯑꯩꯁꯨ ꯄꯥꯈꯠꯇꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯥꯁꯨ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯀꯧꯕꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯃꯥꯁꯨ ꯂꯩꯊꯣꯛꯄ ꯉꯝꯗꯦ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤꯁꯨ ꯑꯗꯨꯃꯛ ꯆꯦꯜꯂꯦ꯫ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯏꯃꯥꯈꯣꯏꯅꯁꯨ ꯂꯨꯍꯣꯡꯕ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯆꯩꯊꯣꯛꯇꯕꯤꯗ ꯑꯗꯨꯃꯛ ꯍꯣꯡꯉꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ, ꯑꯍꯜ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯆꯦꯟꯕꯨ ꯆꯦꯜꯂꯕꯗꯤ ꯀꯨꯏꯅ ꯑꯃꯠꯇ ꯊꯝꯅꯗ꯭ꯔꯦ꯫ ꯀꯨꯏꯅ ꯈꯔ ꯊꯝꯂꯨꯔꯒꯅ ꯑꯅꯤꯔꯛ ꯆꯦꯟꯁꯤꯟꯕꯤ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯁꯨ ꯍꯣꯡꯕꯒꯤ ꯍꯣꯡꯕ, ꯆꯣꯞꯅ ꯍꯣꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯥꯏ ꯄꯥꯛꯅ ꯆꯥꯎꯅ ꯍꯣꯡꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔ ꯈꯛꯇ ꯌꯩꯊꯣꯛꯅꯔꯒ ꯑꯗꯨꯃꯛ ꯂꯣꯏꯅ ꯍꯣꯡꯅꯕ ꯉꯥꯛꯇꯅꯤ꯫ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯌꯥꯎꯔꯛꯄꯗꯒꯤꯗꯤ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯂꯩꯁꯥꯔꯤꯉꯩꯗ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯈꯤꯕ ꯑꯗꯨꯅ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯄꯟꯗꯨꯅ ꯀꯣꯠꯇꯨꯅ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯩꯅ ꯐꯥꯎꯕ ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯌꯥꯔꯦ, ꯅꯨꯄꯥ ꯑꯇꯩꯅꯁꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯀꯣꯏꯅꯔꯒ ꯑꯗꯨꯝꯅ ꯃꯔꯤ ꯊꯜꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯣꯏꯗꯕ, ꯃꯪꯗ ꯐꯥꯎꯕ ꯅꯣꯡꯃꯗ ꯈꯜꯂꯨꯗꯕ, ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯔꯨꯗꯕ ꯋꯥꯍꯩ ꯀꯌా ꯉꯥꯛꯇꯅꯤ ꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯉꯥꯡꯂꯤꯕ ꯑꯁꯤ꯫ ꯑꯁꯤꯗꯤ ꯑꯩ ꯏꯊꯟ ꯈꯛꯇ ꯅꯠꯇꯦ, ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯁꯨ ꯊꯃꯣꯏ ꯀꯥꯏꯔꯝꯒꯅꯤ꯫ ꯑꯇꯩ ꯑꯇꯣꯞꯄꯅ ꯉꯥꯡꯕꯗꯒꯤ ꯑꯩꯒꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕꯅ ꯈꯤꯖꯤꯛ ꯈꯛꯇꯪ ꯉꯥꯡꯕꯗ ꯊꯃꯣꯏ ꯁꯣꯛꯄ ꯍꯦꯟꯕ ꯍꯥꯏꯕꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯉꯥꯡꯖꯔꯕꯁꯨ ꯑꯇꯩ ꯀꯅꯥꯅ ꯉꯥꯡꯕꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕꯅ ꯉꯥꯡꯕꯕꯨ ꯃꯄꯨꯛꯅꯤꯡꯗ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ, ꯃꯤꯒ ꯈꯟꯅ ꯆꯩꯅꯔꯨꯕ ꯌꯥꯎꯔꯕꯁꯨ ꯃꯤꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗꯕꯒꯤ ꯑꯩꯉꯣꯟꯗ ꯇꯥꯏꯅꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯐꯅ ꯌꯥꯝꯅꯗꯤ ꯈꯟꯗꯣꯛꯏ꯫ ꯃꯥꯅ ꯉꯥꯡꯂꯕꯁꯨ ꯆꯩꯔꯕꯁꯨ ꯐꯨꯔꯕꯁꯨ ꯃꯥꯅ ꯐꯨꯗꯅ, ꯃꯥꯅ ꯉꯥꯡꯗꯅ ꯀꯅꯥꯅ ꯐꯨꯒꯅꯤ ꯍꯥꯏꯗꯨꯅ ꯈꯥꯡꯕ ꯑꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯕ ꯌꯥꯎꯕꯤꯔꯝꯒꯅꯤ꯫ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ, ꯌꯨ ꯌꯥꯝꯅ ꯉꯥꯎꯒꯟꯕ, ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯕ ꯅꯨꯄꯥꯗꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯍꯦꯛꯇꯃꯛ ꯇꯧꯒꯜꯂꯤ꯫ ꯃꯔꯝ ꯁꯨꯡꯂꯩꯁꯨ ꯂꯩꯇꯅ ꯈꯟꯅꯕ ꯍꯧꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯐꯨꯕ, ꯆꯩꯅꯥꯅ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯕ, ꯌꯥꯌꯥ ꯇꯧꯔꯒ ꯈꯟꯅꯔꯨꯔꯒꯅ ꯃꯧ ꯆꯤꯡꯒꯟꯕꯤꯅꯤ, ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯆꯤꯟꯊꯛꯇ ꯀꯨꯝꯃꯤ, ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯦ ꯍꯦꯛꯇ ꯍꯥꯏꯕꯤꯕ꯫ ꯅꯨꯄꯥꯅ ꯇꯧꯔꯤꯕ ꯃꯈꯩꯗꯤ ꯂꯣꯏꯅ ꯌꯥꯏ, ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯇꯧꯔꯨꯔꯒꯅ ꯄꯥꯛꯊꯣꯛꯄꯤꯅꯕꯁꯨ ꯌꯥꯝꯃꯤ ꯃꯇꯥꯒꯨꯝꯅ, ꯑꯋꯥꯕꯁꯨ ꯑꯃꯠꯇ ꯈꯪꯕꯤꯗꯦ꯫
ꯍꯥꯟꯅ ꯇꯧꯔꯝꯗꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯠꯇꯅ ꯇꯧꯕ ꯎꯔꯛꯏ꯫ ꯑꯩꯒꯤ ꯑꯃꯗꯤ ꯏꯆꯥꯒꯤ ꯈꯟꯗꯨꯅ ꯊꯕꯛꯁꯨ ꯅꯣꯝꯂꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯋꯥꯠꯇꯅꯕ ꯍꯥꯏꯗꯨꯅꯁꯨ ꯍꯣꯠꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯑꯗꯨꯒꯨꯝꯕꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯌꯨ ꯉꯥꯎꯔꯒ ꯆꯪꯂꯛꯄ, ꯑꯩꯒꯤ ꯁꯛꯁꯦ ꯍꯦꯛ ꯎꯔꯒ ꯏꯁꯧ ꯂꯥꯡꯕ, ꯐꯨꯕ ꯆꯩꯕ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯕꯅꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯂꯩꯁꯥꯔꯤꯉꯩꯗ ꯇꯧꯔꯝꯕꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒ ꯌꯥꯝꯅ ꯊꯤꯅ ꯍꯣꯡꯕꯗꯒꯤ ꯑꯩꯁꯨ ꯏꯊꯟ ꯈꯛꯇ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯀꯞꯆꯩ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯍꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯐꯨꯔꯛꯂꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯍꯟꯗꯨꯅ ꯃꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯨꯅꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯐꯨꯅꯔꯨꯔꯒ ꯃꯥꯅꯕꯨ ꯐꯒꯅꯤ ꯍꯥꯏꯔꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯖꯔꯝꯒꯅꯤ? ꯏꯄꯥꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄ ꯃꯇꯝꯗꯁꯨ ꯏꯃꯥꯈꯣꯏ, ꯏꯃꯥꯟꯅꯕꯤꯁꯤꯡꯈꯣꯏ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯔꯛꯏ꯫ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅꯁꯨ ꯀꯜꯂꯛꯆꯩ꯫ ꯆꯤꯝꯕꯥꯟꯊꯣꯡꯗꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏ, ꯊꯃꯣꯏꯗꯗꯤ ꯑꯁꯣꯝꯗ ꯑꯆꯥꯛꯄ ꯃꯩꯔꯤꯗ ꯘꯤ ꯍꯩꯕꯒꯨꯝꯅ ꯃꯈꯣꯏꯒꯤ ꯋꯥꯍꯪ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯗ ꯇꯥꯅ ꯊꯤꯟꯕꯒꯨꯝꯅ ꯊꯣꯛꯂꯤ꯫ ꯏꯃꯥꯈꯣꯏꯗꯁꯨ ꯅꯣꯡꯃ ꯐꯥꯎꯕ ꯑꯩ ꯋꯥꯏ, ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯏ, ꯑꯣꯠꯂꯤ, ꯐꯨꯆꯩ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯇꯦ꯫ ꯑꯩꯅ ꯄꯥꯝꯅ ꯅꯨꯡꯁꯤꯅ ꯆꯠꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯨꯕꯤꯔꯦ ꯍꯥꯏꯔꯒꯗꯤ ꯂꯩꯍꯧꯔꯤꯕ ꯏꯃꯥꯈꯣꯏꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯐꯨꯔꯝꯒꯗ꯭ꯔꯥ, ꯀꯔꯤ ꯆꯥꯔꯝꯒꯅꯤ,ꯀꯔꯤ ꯊꯛꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯏꯃꯥꯈꯣꯏꯗ ꯑꯃꯨꯛ ꯑꯩꯅ ꯅꯧꯅ ꯆꯩꯅꯥ ꯉꯥꯛꯄꯗꯣ ꯄꯥꯝꯗꯕꯗꯒꯤ ꯈꯥꯡꯕꯒꯤ ꯈꯥꯡꯕ, ꯏꯊꯟ ꯈꯛꯇ ꯈꯥꯡꯖꯒꯦ ꯈꯟꯗꯨꯅ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯄꯨꯟꯁꯤꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯦ꯫ ꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯇꯁꯦꯡꯅ ꯊꯣꯛꯂꯛꯄ ꯑꯁꯤꯗꯗꯤ ꯑꯩ ꯌꯥꯝꯅ ꯈꯥꯡꯕ ꯋꯥꯈꯤ꯫ ꯌꯨꯝꯗ ꯂꯩꯔꯒ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯗꯨꯃꯛ ꯈꯟꯕꯗ ꯑꯩꯁꯨ ꯀꯣꯟ ꯑꯃ ꯂꯩꯗꯨꯅ ꯐꯤ ꯈꯔ ꯇꯦꯛ ꯁꯥꯔꯦ꯫ ꯑꯉꯥꯡꯁꯨ ꯁꯦꯟꯅꯕ, ꯁꯦꯜꯁꯨ ꯊꯣꯛꯄ ꯍꯥꯏꯗꯨꯅ꯫ ꯅꯨꯄꯥꯅ ꯉꯥꯎꯁꯤꯟꯅꯔꯕꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯌꯣꯛꯇꯕ ꯌꯥꯗꯦ, ꯏꯆꯥ ꯊꯥꯛꯇꯕ ꯌꯥꯗꯦ, ꯏꯆꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯌꯣꯛꯇꯕ ꯌꯥꯗꯦ ꯈꯟꯕꯅ ꯑꯩꯒꯤ ꯑꯋꯥꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯏꯃꯥ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩꯁꯨ ꯇꯧꯕ ꯌꯥꯕ, ꯍꯣꯠꯅꯕ ꯌꯥꯕ ꯈꯔꯗꯤ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅꯤ꯫ ꯊꯣꯛꯈ꯭ꯔꯒ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯛ ꯁꯂꯨꯛ ꯊꯝꯂꯝꯗꯕꯒꯤꯁꯨ ꯑꯃꯨꯛ ꯐꯨ ꯆꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯍꯥꯏꯗꯨꯅꯁꯨ ꯉꯥꯡꯕ ꯆꯩꯕ, ꯆꯥꯛ ꯆꯥꯛꯈꯥꯏꯕ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯇꯣꯏꯅ ꯊꯣꯛꯂꯕꯅꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯅꯠꯇ꯭ꯔꯦ꯫ ꯑꯩ ꯆꯥꯒꯗꯕ ꯑꯗꯨꯐꯥꯎꯕ ꯆꯥꯗꯕꯤꯗ ꯃꯥꯒꯤ ꯑꯣꯛꯂꯣꯏ, ꯌꯥꯝꯃꯦ ꯌꯥꯝꯗꯦ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯅꯤꯡꯂꯒꯅ ꯑꯗꯨꯃꯛ ꯆꯥꯈꯤ, ꯆꯥꯅꯤꯡꯗ꯭ꯔꯒꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯆꯥꯈꯤꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯁꯨ ꯂꯩꯇꯦ꯫ ꯏꯁꯤꯡ ꯖꯣꯔ ꯍꯩꯖꯤꯜꯂꯝꯒꯅꯤ, ꯈꯔ ꯆꯥꯊꯣꯛꯂꯒ ꯂꯥꯛꯂꯒꯅ ꯄꯨꯈꯝꯗ ꯊꯜꯂꯝꯂꯤꯕ ꯆꯥꯛ ꯑꯗꯨ ꯍꯩꯗꯣꯛꯄ, ꯀꯥꯎꯈꯥꯏꯕ ꯑꯁꯨꯝꯅ ꯇꯠꯇꯅꯁꯨ ꯇꯧꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯔꯣꯜ ꯂꯩꯖꯗꯕꯒ ꯑꯣꯏꯔꯦ꯫ ꯑꯉꯥꯡꯁꯤꯒ ꯑꯩꯒ ꯑꯗꯨꯃꯛ ꯂꯩꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯇꯁꯦꯡꯅ ꯋꯥꯖꯩ꯫ ꯑꯩꯉꯣꯟꯗ ꯑꯣꯠ ꯅꯩꯕꯇ ꯅꯠꯇꯅ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯥꯛꯏ꯫ ꯃꯔꯟꯗꯤ ꯂꯩꯇꯅ ꯄꯥꯈꯪ ꯁꯥꯗꯨꯅ ꯅꯨꯄꯤ ꯀꯣꯏꯔꯕꯅꯤꯅ ꯃꯐꯤ ꯃꯔꯣꯟ ꯑꯅꯥꯟꯕ ꯐꯖꯕ ꯁꯦꯠ ꯆꯥꯕ, ꯍꯥꯟꯅꯒꯤ ꯄꯥꯈꯪꯒꯤ ꯃꯇꯧꯒꯨꯝꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄ, ꯁꯦꯜ ꯄꯥꯏꯗꯕ ꯃꯍꯥꯛꯅ ꯄꯥꯏꯕ ꯁꯥꯗꯨꯅ ꯒꯞ ꯇꯧꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯕꯁꯨ ꯍꯧꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯉꯥꯎꯁꯤꯟꯅꯧ ꯐꯩꯖꯤꯟꯅꯧ, ꯃꯥꯒꯤ ꯊꯛꯄꯤ ꯆꯥꯕꯤꯗꯨ ꯇꯧ, ꯅꯨꯄꯤ ꯑꯉꯥꯡꯗꯨꯗꯤ ꯀꯣꯏꯍꯟꯅꯤꯡꯗꯦ꯫ ꯆꯔꯥ ꯅꯥꯝꯃ ꯐꯥꯎꯕ ꯐꯖꯅ ꯆꯥꯕ ꯐꯪꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯀꯔꯥꯏꯗꯒꯤ ꯄꯩꯁꯥꯅ ꯀꯣꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯉꯣꯟꯗꯕꯨꯗꯤ ꯅꯩꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯥꯅ ꯄꯨꯁꯜꯂꯨꯔꯤꯕ ꯑꯗꯨꯅ ꯍꯌꯦꯡ ꯊꯧꯕ ꯂꯥꯛꯄꯗꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯄꯩꯁꯥ ꯄꯨꯔꯒ ꯅꯨꯄꯤ ꯀꯣꯏꯔꯒ ꯊꯧꯕꯗꯅ yumda ꯂꯥꯛꯂꯕꯗꯤ ꯀꯅꯥꯗ ꯑꯋꯥꯕ ꯇꯥꯒꯅꯤ? ꯑꯩꯁꯨ ꯀꯣꯛ ꯁꯥꯕ, ꯀꯌꯥ ꯄꯨꯔꯨꯏ ꯀꯩꯗꯧꯔꯨꯏ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯄꯩꯁꯥ パイバꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯊꯣꯛꯎꯔꯒꯅꯤ꯫ ꯄꯩꯁꯥꯅ ꯑꯩꯅ ꯁꯤꯡꯕ ꯇꯥꯏ꯫ ꯏꯆꯥ ꯊꯥꯛꯄ ꯉꯝꯅꯕ, ꯅꯣꯡꯃꯒꯤ ꯆꯔꯥ ꯋꯥꯠꯇꯅꯕ ꯍꯥꯏꯗꯨꯅ ꯐꯤ ꯈꯔ ꯁꯥꯖꯕ ꯑꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯌꯥꯝꯅ ꯂꯩꯅꯔꯤꯕ ꯑꯁꯤꯗꯤ ꯉꯁꯤꯒꯤ ꯍꯌꯦꯡꯒꯤ ꯄꯩꯗꯨꯅ ꯊꯝꯂꯒ ꯀꯔꯤ ꯊꯕꯛ ꯁꯨꯔꯒ ꯀꯔꯝꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤ, ꯀꯔꯝꯅ ꯄꯩꯁꯥ ꯇꯨꯡꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯣꯛ ꯆꯥꯟꯅꯅ ꯈꯟꯃꯤꯟꯅꯔꯕ ꯃꯇꯝꯗ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯥꯏ, ꯏꯊꯟ ꯈꯛꯇꯅ ꯁꯨꯕ ꯇꯥꯟꯁꯨ ꯇꯥꯟꯕ, ꯃꯥꯅ ꯄꯥꯈꯪ ꯁꯥꯔꯒ ꯅꯨꯄꯤ ꯀꯣꯏꯔꯒ ꯑꯩꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨꯁꯨ ꯑꯩꯅ ꯁꯤꯡꯒꯗꯕ꯫
ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯜꯂꯨꯕꯗ ꯏꯁꯥꯁꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯂꯨꯒꯅꯤ, ꯅꯥꯟꯒꯅꯤ, ꯀꯦꯒꯅꯤ, ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯦ꯫ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯑꯩꯒꯤꯁꯨ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯧ ꯃꯁꯦꯜ ꯑꯣꯏꯕꯅ ꯃꯈꯣꯏꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯇꯥꯛꯄꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯕꯨ, ꯅꯪꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯕꯗꯤ ꯂꯨꯅ ꯅꯥꯟꯅ ꯅꯪꯁꯨ ꯀꯦꯗꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕ꯫ ꯃꯈꯣꯏꯅꯕꯨꯗꯤ ꯑꯩꯒꯤ ꯐꯅꯕꯒꯤ ꯍꯥꯏꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯈꯪꯉꯤ꯫ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯒ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯀꯦꯗꯨꯅ ꯂꯧꯗꯨꯅ ꯑꯍꯥꯎꯕ ꯐꯖꯕ ꯁꯦꯠ ꯆꯥꯗꯨꯅ ꯂꯩꯅꯤꯡꯒꯅꯤ? ꯋꯥꯈꯜ ꯈꯟꯕꯗꯅ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯈꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯍꯧꯗꯕꯅꯤ꯫ ꯄꯥꯟꯗꯕ ꯊꯣꯛꯇꯕ ꯃꯈꯣꯏꯅꯕꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯏꯌꯥꯡ ꯌꯥꯡꯅ ꯍꯥꯏꯗꯣꯔꯤꯛꯄ, ꯇꯁꯦꯡꯅ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯏꯁꯥꯗ ꯊꯣꯛꯂꯕꯗꯤ ꯂꯣꯏꯅꯃꯛ ꯄꯪꯁꯜꯂꯤ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯦꯕ ꯂꯥꯡꯕꯒꯤꯗꯤ ꯇꯣꯛꯈ꯭ꯔꯣ, ꯏꯁꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕꯗ ꯄꯨꯟꯁꯤꯁꯦ ꯅꯣꯡꯃ ꯍꯧꯈꯤ, ꯆꯍꯤꯁꯨ ꯑꯗꯨꯃꯛ ꯌꯥꯝꯁꯤꯜꯂꯛꯏ꯫ ꯏꯃꯥ ꯏꯆꯥꯅ ꯆꯥꯒꯗꯕ ꯆꯥꯛ ꯐꯥꯎꯕ ꯆꯥꯗꯕ ꯃꯈꯩ ꯃꯥꯒꯤ ꯁꯔꯨꯛ ꯀꯥꯏꯗꯅ ꯊꯝꯂꯤ꯫ ꯃꯥꯅ ꯁꯣꯝꯗꯅ ꯄꯥꯈꯪ ꯁꯥꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯔꯨꯔꯕꯅꯤꯅ ꯃꯕꯨꯛ ꯊꯟꯅꯕ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯂꯥꯛꯂꯒ ꯏꯃꯥ ꯏꯆꯥ ꯆꯔꯥ ꯍꯦꯜꯂꯤꯕꯗꯨꯗꯤ ꯉꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯕ ꯅꯠꯇꯦ꯫ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯠ ꯂꯥꯎꯅ ꯍꯦꯛꯇ ꯇꯨꯝꯈꯤ꯫ ꯆꯖꯤꯛꯅꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ, ꯆꯥꯛꯁꯥꯅꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯏꯐꯝꯗ꯫ ꯑꯔꯩꯕ ꯑꯐꯪꯕ ꯄꯨꯛ ꯊꯟꯅꯕ ꯑꯗꯨꯃꯛ ꯆꯥꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯃꯥꯅ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯔꯤꯕꯅꯤꯗꯣ꯫ ꯅꯨꯡꯁꯤꯅꯔꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯥꯟꯅꯗꯤ ꯂꯣꯟꯅ ꯊꯨꯝꯅ ꯁꯥꯔꯛꯄꯅꯤ, ꯍꯧꯖꯤꯛꯇꯤ ꯐꯣꯡꯅ ꯁꯥꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯅ ꯇꯥꯕꯗꯒꯤ ꯈꯪꯕꯅꯤ, ꯃꯃꯥꯟꯅꯕ ꯄꯥꯈꯪ ꯑꯔꯤꯕ ꯃꯌꯥꯝ ꯑꯃꯅ ꯂꯩꯁꯥꯕꯤ ꯂꯧꯔꯕꯅꯤꯅ ꯃꯥꯁꯨ ꯄꯥꯈꯪꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯀꯣꯏꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ, ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯀꯔꯤꯃꯠꯇ ꯈꯪꯂꯝꯂꯣꯏ꯫ ꯇꯁꯦꯡꯅꯅ ꯈꯪꯗꯕꯤꯗ ꯀꯣꯏꯈꯤꯕ ꯑꯣꯏꯔꯒꯗꯤ ꯐꯩ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯅ ꯀꯣꯏꯕ ꯇꯥꯔꯒꯗꯤ, ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯑꯋꯥꯕ ꯑꯁꯤ ꯈꯪꯕꯤꯗ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯣꯏꯕ ꯀꯅꯥꯅꯗꯤ ꯑꯋꯥꯕ ꯈꯪꯕꯤꯔꯣꯏ? ꯈꯪꯕꯤꯕ ꯇꯥꯔꯒꯁꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ, ꯅꯨꯄꯥ ꯑꯃꯒ ꯗꯣꯔꯗꯥ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯄꯥꯎꯊꯣꯛꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯥꯡꯕ ꯋꯥꯕ ꯑꯁꯤ ꯃꯥꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕ ꯑꯁꯤꯅꯤ꯫ ꯌꯨ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯅꯣꯡ ꯐꯥꯗꯣꯛ ꯐꯨꯕ ꯆꯩꯕ ꯈꯠꯅ ꯆꯩꯅꯕ ꯑꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯥꯎꯊꯣꯛꯈꯤꯅꯤ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅꯤ, ꯃꯇꯩ ꯃꯅꯥꯎꯅꯤ꯫ ꯑꯗꯨ ꯅꯠꯇꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯛꯄ ꯑꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯥꯡꯕ ꯋꯥꯕ ꯆꯩꯅꯥ ꯑꯃꯈꯛꯅꯤ꯫ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅꯕ ꯁꯦꯕꯥ ꯇꯧꯔꯕꯁꯨ, ꯃꯥꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯄꯨꯛꯅꯤꯡ ꯄꯦꯟꯅꯕ ꯍꯔꯥꯎꯅꯕ ꯇꯧꯔꯕꯁꯨ ꯃꯉꯣꯟꯗ ꯑꯩꯒꯤ ꯑꯣꯏꯕ ꯃꯐꯝ ꯖꯒꯥ ꯑꯃ ꯐꯥꯎꯕ ꯈꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤꯗꯤ ꯃꯥꯒꯤ ꯅꯧꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯕꯨ ꯍꯥꯏꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤꯗꯤ ꯂꯣꯏꯅꯃꯛ ꯌꯥꯔꯦ꯫ ꯃꯥꯅ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤ ꯃꯐꯤ ꯃꯔꯣꯟꯗꯤ ꯑꯩꯅꯃꯛ ꯁꯨ ꯆꯥꯝꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯤꯁꯤꯡ ꯑꯁꯤ ꯈꯜꯂꯨꯔꯒ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗꯦ꯫ ꯊꯦꯝ ꯅꯧꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯁꯞꯇ꯭ꯔ ꯇꯧꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯀꯞꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯖꯥꯠꯅꯤ ꯍꯣꯠꯅꯔꯤꯕ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛꯇ ꯄꯨꯔꯒ ꯂꯥꯛꯄꯁꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯍꯥꯏ꯫ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯔꯨꯔꯒ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯡꯅꯕ ꯑꯃꯒꯨꯝꯅꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯅꯨꯄꯤ ꯑꯇꯣꯟꯕꯤ ꯂꯣꯜꯂꯤꯕꯁꯤ, ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯅ ꯍꯧꯗꯣꯛꯀꯗꯕ ꯅꯠꯇꯦ, ꯃꯤ ꯈ꯭ꯋꯥꯏꯁꯨ ꯂꯣꯏꯅꯃꯛ ꯂꯣꯟꯅꯔꯤꯕꯁꯤꯗꯤ ꯌꯥꯅꯕ ꯑꯗꯨꯃꯛ ꯂꯩꯔ ꯂꯣꯏꯔꯦ꯫ ꯂꯩꯅꯤꯡꯉꯒ ꯂꯩꯌꯨ, ꯂꯩꯅꯤꯡꯗ꯭ꯔꯒ ꯅꯪꯁꯨ ꯆꯠꯈꯣ, ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯈꯥꯡꯕ ꯉꯝꯗꯕ ꯋꯥꯍꯩ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯣꯡꯃꯒꯤ ꯃꯩꯆꯥꯛ ꯑꯗꯨꯃꯛ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯆꯍꯤ ꯀꯌꯥ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯪꯗꯨꯅ ꯂꯩ, ꯑꯗꯨꯕꯨ ꯀꯨꯏꯔꯒ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗꯤ ꯅꯍꯥ ꯑꯣꯏꯊꯣꯔꯛꯏ, ꯑꯅꯧꯕꯤ ꯑꯣꯏꯊꯣꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯗꯗꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯆꯪꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯎꯅꯍꯧꯕ, ꯃꯈꯣꯜ ꯃꯋꯥ ꯇꯥꯅꯕ, ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ, ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯆꯨꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯇꯧꯕ ꯈꯔꯅ ꯇꯧꯔꯒ ꯇꯧꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯣꯏꯅ ꯆꯦꯟꯊꯕꯤꯔꯦ꯫
ꯄꯥꯈꯪꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯂꯕ ꯑꯗꯨꯗ ꯀꯣꯏꯅꯕꯤꯌꯨ, ꯅꯨꯡꯁꯤꯅꯕꯤꯌꯨ, ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕꯗꯗꯤ, ꯑꯗꯨꯒꯨꯝꯕꯒꯤ ꯃꯀꯥꯗꯗꯤ ꯌꯦꯠꯀꯦ ꯍꯥꯏꯗꯨꯅ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯅ ꯋꯥꯔꯤꯕꯁꯤ ꯑꯗꯣꯝꯗ ꯊꯣꯛꯄ ꯑꯣꯏꯔꯒꯗꯤ ꯑꯗꯣꯝꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯄꯨꯛꯅꯤꯡ ꯑꯗꯨ ꯆꯤꯡꯁꯤꯜꯂꯒ ꯈꯟꯕꯤꯌꯨ꯫ ꯃꯤ ꯑꯃꯒꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯤꯅꯨꯡꯁꯤ ꯑꯁꯤ ꯃꯨꯠꯈꯤꯗꯅꯕ, ꯃꯥꯡꯗꯅꯕ, ꯃꯤ ꯑꯃꯒꯤ ꯊꯃꯣꯏꯗ ꯋꯥꯒꯗꯕ ꯑꯗꯨ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯂꯕꯗꯤ ꯑꯁꯨꯝꯅ ꯋꯥꯒꯅꯤ ꯍꯥꯏꯕꯗꯨ ꯈꯟꯊꯕꯤꯔꯒ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯖꯤꯛꯇꯪ ꯇꯤꯟ ꯌꯣꯠꯊꯔꯒ ꯈꯟꯊꯍꯟꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ, ꯁꯝꯄꯇꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯈꯤꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯕꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯊꯣꯛꯍꯟꯅꯤꯡꯗꯦ, ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯄꯥꯟ ꯇꯥꯡꯅ ꯃꯈꯥ ꯄꯣꯟꯅ ꯍꯤꯡꯖꯕꯅꯤ꯫ ꯃꯥꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕꯈꯛ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯒ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯁꯣꯏ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯊꯥꯡꯗꯣꯛꯄꯤꯍꯧ꯫ ꯑꯩ ꯈꯛꯇꯒꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯌꯥꯗꯁꯨ ꯇꯧꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯝꯂꯕꯁꯨ ꯅꯨꯄꯤ ꯁꯤꯈꯤꯕ, ꯈꯥꯏꯅꯔꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯄꯥꯈꯪ ꯑꯁꯦꯡꯕꯗ ꯌꯨꯝ ꯄꯥꯟꯕꯤꯌꯨ꯫ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯆꯩꯅꯥ ꯆꯩꯊꯦꯡ ꯑꯁꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯇꯥꯍꯟꯖꯅꯤꯡꯗꯦ꯫ ꯈꯪꯗꯕꯗꯒꯤ ꯇꯧꯈꯤꯕ ꯌꯥꯎꯔꯕꯁꯨ ꯈꯪꯂꯛꯂꯕ ꯃꯤꯀꯨꯞꯇꯗꯤ ꯑꯗꯣꯝꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯁꯣꯏꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯍꯟꯗꯣꯛꯄꯤꯌꯣ ꯍꯥꯏꯗꯨꯅ ꯑꯁꯤꯃꯇꯪꯒ ꯍꯥꯏꯖꯔꯝꯒꯦ꯫ ꯃꯤ ꯑꯃ ꯑꯅꯤ ꯈꯛꯅ ꯇꯧꯔꯒ ꯈꯨꯗꯤꯡꯃꯛꯄꯨ ꯆꯦꯟꯊꯍꯟꯕꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ꯫ ꯈꯪꯂꯤꯕ ꯑꯩꯒꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯕꯁꯨ ꯃꯅꯥꯅ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯕꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯣꯏꯅ ꯐꯣꯡꯗꯣꯛꯆꯔꯛꯂꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯝꯕ ꯊꯣꯛꯂꯕꯁꯨ ꯍꯟꯗꯣꯛꯄꯤꯌꯣ ꯍꯥꯏꯖꯕꯁꯤ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯅꯕ, ꯎꯕꯤꯅꯕ, ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯒ ꯈꯪꯍꯟꯖꯕꯅꯤ꯫ ꯃꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯉꯥꯛꯄꯤꯌꯨ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫